India da UK mutant COVID strain nauna mari thengnare apunba masing kunmapan yaukhre. United Kingdom dagi sandorkiba mutant COVID strain India da nauna miyoi mari thengnarakibaga loinana hojik leibak sida laichat asigi apunba masing kunmapan sure haina Union Health Ministry na phongdokre. Pausina ngarang laichat asigi nauna thengnarakiba confirm tawrba miyoi mari adugi manungda miyoi ahumna Bengaluru gi Nimhans Laboratory da confirm tawkhibani. अदुगा अतोप मियो अमना हैदराबाद की CCMB laboratory दा confirm तौखिबनी इंडिया दा म्यूटेंट कोविड स्ट्रेन असिगी अपुनबा confirm केस मसिंग कुनमा अपन असिगी मनुंगदा दिल्ली दा तारा बेंगलुरु दा तारा नेशनल इंस्टीट्यूट ऑफ वायरोलॉजी NIV पुणे दा मंगा हैदराबाद दा अहुम अमसुंग वेस्ट बेंगल दा अमनी हारिबसिंग अदु हेल्थ फैसिलिटी शुन लेरबा आइसोलेशन वार्ड सिंग दा थमदुना लाइंग सथरी हाइना यूनियन हेल्थ मिनिस्ट्री ना फोंगदोखरे निंगसिंग बयाई म्यूटेंट कोविड स्ट्रेन हाइना खंगनरिबा अखोई मियोइबदा संदोकपगी चांग सिसादा हुमद्रा फावबा ngami haina akhanghi singna hairiba laichat asi UK da mamang chahi gi September thada detect tawkhibani adubu laichat asi UK authority na confirm tawkhibadi December thadani India da su hokhiba December thada mutant covid strain asi confirm tawba ngamki laichat asi India da sandorokpa thingna ba health ministry na leibak pumba alert lauthokhibaga loinana matam khragi oina UK dagi lakpa flight service su thingduna lairibani लोइना नुमिदांगी मतमदा कर्फ्यू थमलिबनी लेबाक सिदा लाइसेट असि थेंगनाबा जेनोम सीक्वेंसिंग प्रोजेक्ट की मखादा लेबोरेटरी तारा हांगदोक्तुना लाइसेट असि की चांगयेंग लेप्तना सथरी अनोबो लाइसेट असि डेनमार्क नेदरलैंड्स ऑस्ट्रिया इटली स्वीडन फ्रांस स्पेन स्विट्जरलैंड जर्मनी कनाडा जापान लेबानन अमसुंग सिंगापुर ने सिंगबदा संदोकले हाइना वर्ल्ड हेल्थ ऑर्गेनाइजेशन ना रिपोर्ट तौखरबनी अदुबु इंडिया ददी होखिबा डिसेंबर थादा खंगलखिबनी अदुगा तोप पावमना लेबाक सिगी मफम खुदिमक COVID-19 की हिदाक मियाम द सेल तिंगदना फंगनगनी हर्ष बर्डन लेबाक सिगी मफम खुदिमक COVID-19 की हिदाक मियाम द सेल तिंगदना फंगनगनी हाइना हक्सेल की डिपार्टमेंट सु पूरीबा डॉक्टर हर्ष बर्डन ngasi phongdokre wafam si mahak na hidak si miyam da karam na phangangedage haibagi matangda ngasi leibak sinba thungna pangthokliba dry run bu Delhi gi hospital da yengsinba lakpada paumi sing da phongdokibani हिदाक असिगी मरमदा फफत्तगी मतंगदा तोंगा संदोक्तुना लानना लमजिंगदनबा मियामदा महांगना पिल तौखी लेबाक सिना हिदाक खुदिमक सिनबगी अयाबा पीद्रिंगैदा प्रोटोकॉल अमतदा यासिनबा तौरोय हाइना फोंगदोखी मिनिस्टर असिना मखा तारदुना हिदाक अमबु सिनबा होरकपदा मसिबु पामदबा फोंगदोकपा हाइबसी हौनसानी मसिमक लेबाक पुंबदा कानबा पीखिबा पोलियोगी हिदाक सिनबा होरकपदा थोखी हाइना फोंगदोखी हिदाक कापथोकनबगीदमक्ता मिस्टर ट्रेनर लिसिंग अनिरोम सेम साबता नतना लेबाक सिगी स्टेट अमसुंग यूनियन टेरिटोरी खुदिंगमक्ता हेल्थ वर्कर सिंग दा ट्रेनिंग पीखरे हाइना महांगना हाइखी अदुगा तोप पावमना इमा कैथेल कोविड मरुम लेरबरा कैथेल फंबी ngasi ima kaithel ahum hangdoktuna phamallu haiduna kaithel tamna kaithel phambi ima singna thomjilakpada police na thingkhre COVID-19 maram oiduna kaithel asi thingjinduna thamlaga atai kaithel singna phamaliba si pende lengak na sapmana bamyeng yengbiu haina kaithel phambi amana phongdorokli mahakna makha taraduna phongdorakhibada kaithel ahum asida COVID-19 gi marum leibra haina lengak ta hangki amadi December kunda ima kaithel ahum si January amada phamba horige haiba leikhre kaithel phambi nupi duna makha taraduna ngasi kaithel phamjarage haiduna sangbada police na san iroi tanbugum tanthok pire masi kari maram gino lengak na su kaithel phamba yaragani haina haibasu haiba leite lengak na di praja nungaina ba haiduna matam punumakta honabiri aduga ima kaithel da leiriba asuk yam khraba sing asidi karamna lelibage haibadi lengak na yengbide lengak ke sobo leader malakani hairabadi corona ga changde krikik ina duna signa saina ba phawba ngamde ima kaithel karamba matamda hangbiduna phaman ba yagani haiba lengak na khangan biu ahal oibi nupi amana phongdorokibada lamlongda uripokta amade atai kaithel singdi phamalaga ima kaithel thingjinduna thamba yaningde makhoisu kaithel phamba yahanbiu haina phongdokhi aduga topa pawmana Assam da SOP ngaklaga primary school gi class haukhre Assam da COVID-19 nem tharakpaga loinana primary school sing January amada hangdokna ba yathang lauthokre School amasung college singsu athu matamgi manungda hangdoktuna regular class hauragani haina Assam gi education minister Hemanta Biswa Sarmana lauthokre COVID-19 gi anoba case kaya gi lokhalakpa anoba thaurang oina school sing hangdokna basu mahiroi singna face masks upa amadi social distancing ngakna class tawgadabani hairi aduga topa pawmana Prime Minister Narendra Modi amadi Home Minister Amit Shah na helicopter mari tharaktuna joko gi mai kanbagi thabak chathari maugi sarukti mai kanba ngamle CM
Hojik Manipur amasung Nagaland ani gi lonaba Manipur gi Juko tampakta achouba mai chakpagi thodok thokliba sida Prime Minister Narendra Modi amadi Union Home Minister Amit Shah na achouba thodang loduna panthaba tawdana mai kannaba helicopter sing amadi mathau taba miyoi sing tharaktuna mai kanbagi thabak mai pakna sathariba asi atuki matik singthaningai Thawong asina ulibadi center gi lusingba singna Manipur da thokpa achouba mahiu langpokki thodokte yamna lumna loduna khudakta thabak oina pangthoktuna mai kanba thabak mangjil thana paikhalakpa asi Manipur gi itihas ta lengdana lehoragani haina Chief Minister N Biren na phongdokre Wafam asi hojik Juko da mai chakliba sigi matangda sarkar na mai kannaba khudakki oiba karamba thabak paikhalibage haina pause asiga Chief Minister N Biren ga wari chanba matamda phongdorkibani Chief Minister na makhata na phongdorkhibadadi Juko da mai chakliba sigi matangda Union Home Minister Amit Shah na mangonda telephone tawruktuna mai kanbagi thabak athu matamda paikhatnaba Prime Minister Narendra Modi na khangalakle haina tamki Masigi matungda ngarang Juko da NDRF ki miyoi humdra na saba team ama ahan boina thajinduna mai kanbagi thabak chathaki Masina Prime Minister amasung Home Minister na achouba thodang loduna helicopter mari tharaktuna hojik nongthaktagi ising kapthaduna mai kanbagi thabak chathari hojik phawda Juko gi maurom thangba sarukta mai chakpa du mai pakna muthatpa ngamle Chief Minister na makha takibadadi hojik phawda NDRF ki Guwahati Tripura amadi Shillong na singbadagi personnel chama thunglare Loinana State Disaster Response Force ki team su ngarangdagi hona thungduna mai kanbagi thabak kan sathari masigi mathakta mari leinaba fire fighter gi miyoi sing yauna punna miyoi shani ga yankhai rom na mai kanbagi thabak sathari helicopter na sijinariba ising Kohima gi anakpa mafam amadagi lauri Mauda leiriba volunteer shama gi mathakta thoraktuna mai kanbagi thabak asida mateng pangli mai kanbagi thabak asida NDRF ki Assistant Commandant Sanjeev Kumar na lusingli Hojik Juko gi Southern Chauta mai kanbagi thabak yamna kan sathari Nagaland gi Southern Angami ni singbasu mai kanbagi thabak tamateng pangli Serak asida Nagaland gi Chief Minister ne Phiori Yona Chief Minister masada telephone tawruktuna mai kanbagi thabak asi Manipur sarkar amasung Nagaland sarkar ani samnaduna thabak paikhat minan haba lepnare Nagaland gi Chief Minister na hojik phawda thawai yauna achouba thodang loduna mai kanbagi thabak chathari mai chakpa sina hojik phawda miyoibagi punsi manghanba leitri Juko Valley asi yamna phajaba mafam ama oibana tourist singi aduki matik pamba tourist site ama oiri aduna asigumba mafam asida mahiu langpok thorakpa si sarkar na yamna lumna lowbaga loinana center sarkar na su achouba thodang lowirakpa asi apenba poi oiriba phibam asida center na Manipur amasung awang nongpokpo aduki matik nungsina amadi lumna lowi haibasi thabak na taseng takle hairi Chief Minister na phongdokhibadadi makhata na Nagaland amasung Manipur sarkar ani gi oiba Joint Survey Committee ama semduna hojik Nagaland amadi Manipur ga lonariba ngamkhai gi sarukta karigumba matamda yetnaba khara thokliba si lehendana ba thabak paikhatpa hainasu Nagaland gi Chief Minister ne Phiori Yoga wari sanare hai Chief Minister mai kanbagi thabak chathaba sida Senapati DC SP amadi atai mari leinaba staff sing loinana mau amadi Nagaland gi leiriba volunteer sing na mangjil thana songthoraktuna honariba asibusu thagatpa phongdoki mai kanbagi thabak chathabada saruk yariba sing mai kanba loidriba phawba manak nakpa mafamda kem tawduna leinaba su sem saba loire haiki aduga top pawmana District and Session Judge Nautune Sori gi wailbu CLK na taramna oi Hokhiba sahi lising ani ga taragi June thada Thawal Laisang Them khong manungdagi irom chaurel kauba mioi amana masamaki nungsinaba nupi bu nupi oibigi ikai khumnaba manghalaba matungda tamthina hatkibagi thodok adugi mapung phaba trial chatharakpaga loinana maral leiraba irom chaurel bu sibagi cherak pikhiba District and Session Judge A Nautune Sori gi wail adubu Chanura Lamjinglen Kangleipak CLK na taramna okpaga loinana case adugi achumba wail phanganbagi damakta thagatpa phongdorokli ngasi CLK na press ta thorakpa thagatpa phongdokpagi serol asina makha taribadi A Nautune Sori na nupigi ikai khumnaba manghanba thodokta sibagi cherak lauthokhiba asi handaki asiga ahum subani mamangda masamangna Senapati de Special Judge Pokso oina leiringai soklisingani ga tarani pandasu R David Kawbumio ama sibagi cherak lauthokhiba leire masigi mathakta soklisingani ga tarama pandasu yumkhaibam Rohit Kawba amasu sibagi cherak lauthokhiba leire asigumba wayal asina nupi da sathaba tamthiraba crime sing asi hanthanbada achouba mateng ama oigani haibagi thajaba leibaga loinana asigumba tamthiraba thawdo asi handak sahi lisingani ga kunma thoina lakpa sidagi lamdam asida amuk hanna thoktaba oirasunu haina CLK na taibang mapugi mafamda thawni jari hairi serola sina makha taribadi asigumba thodok sing asi thengnana ba honabada lamdam asida leiminariba mama mapa oiba singna achouba thodang lowbaga loinana mama mapa oiba singna macha oiba singbu kupna yengsinbinaba CLK na mama mapa oiba singi pukning singsilakli
Amaromda ngarang Sagolban Moirang lerakta leiba jas asigi mayumda CLK gi thaupubu singa unabagi thoram amada e nautune sori na phongdokhibadadi jas ama oina mahak matam pumada asumbagi damakta thabak tawduna lagi state asida thokliba nupi gi tongan tongan ba crime singa si nupi amadi mama mapa oiba singi section hogdaba thawongna thokpa kaya yauri maramasina asiguma pamdaba thawdok singa si makha taana thoktana ba miyamna wakhal taminaba matam oire mahak masagi oinasu tha kharagi matungda justagi pothaba matam yorakpana thabak asidagi hek pothabaga nupi singedamakta yaifana tongan tongan ba thabak kya tawgani haina phongdoki just asiga unaba aduda CLK gi president CIS Pakpina just ki mafamda thamkiba wafamdi hojik Manipur gi tongan tongan ba court singda panduna leiriba nupi anganga mari leinaba case singsu athu matamda loisinba porakna ba hona biu haina pukning singsinki hairi aduga top pawmana state se da nongmada mioi tara nipan khak positive oire phibam phagalakpagi changsu chada maudra mari dasmik nipan soino yaure Manipur COVID-19 laisat asi sarkar na piba SOP ngak na madi miyam punna thengnabadagi nongmagi phibam phagalakle haukiba pungkun mari sida sumnatagi mioi tara nipan khak positive oikibaga loinana laisat asidagi phibam phagalakpagi changchada maudra mari dasmik nipan soino yaure haina Manipur sarkar ki COVID-19 command control room gi wangang loisu oiriba health department ki additional director Dr. Khoirom Sajikumar mangang na serol amada thokre wangang loy asina phongdokhibagi matungina haukiba pungkun mari sida mioi tara nipan khak COVID-19 positive oiki Haribasing adu Rims da ahum, Zenims da ahum, Impal West da ama, Maipakpi Hospital da ani, Sizu Hospital da taruk, Thawal da ama, Jiribam da ama, amasung Bavina Diagnostics da amani. State asida apunba COVID-19 confirmed case masing su lising kunipan ke sani sung taruk yaukre. Masigi manung da general population da mioi lising kun mari ke sanipan kun taruk amasung Central Security Force personnel lising ahum ga sohum marphuri. Matamasi ki manung da masagi sahi humdrani thoi surabi Impal East gi nupi ama laisat asina maram oiduna Rajmedi city da laikidre apun balai khidaba masing su sohum ga yankhai taruk yaukre laisat asigi phibam phagalaktuna matam sigi manung da mioi humphumari tongan tongan ba covid care unit sing da gi discharge tauki apun ba discharge tauki ba masing su lising kuntaruk ka satret ni phuni thoi sukre haribasi gi manung da general population da gi lising kul humdoi ga chamri humdra taret amasung Central Security Force da gi personnel lising ahum ga sani humphumangani hojik laisat asigi apun ba active case masing lising amaga chama sung ni pan oi masigi manung da general population da gi chamapan marfu taret amasung Central Security Force da gi personnel chamaga tarama thoini hairi Aroibada Populi News Reader ki video bu yengpiriba khudingma puthagatchari